Hi ma'am ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯊꯥꯕꯜ ꯌꯦꯡꯕ ꯆꯠꯂꯦꯕꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯊꯪꯅꯕ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯣꯏ ꯊꯥꯕꯜꯁꯦ ꯃꯌꯥꯝ ꯂꯥꯏꯠ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯤꯗꯤ ꯌꯥꯝꯃꯟꯕꯒꯤꯅ ꯈꯤꯇꯪ ꯆꯣꯡꯕꯗ ꯆꯤꯜꯂꯞ ꯆꯠꯂꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯐꯖꯩ ꯃꯌꯥꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯕꯦꯝꯃ ꯏꯕꯥꯅꯤꯗꯤ ꯊꯥꯕꯜꯁꯦ ꯆꯣꯡꯕ ꯐꯪꯗ꯭ꯔꯦꯕꯀꯣ ꯕꯦꯝꯃꯁꯦ ꯍꯥꯏꯗꯤ ꯆꯍꯤ 3 ꯍꯦꯜꯂꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯦꯜꯂꯦꯕꯀꯣ ꯃꯥ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯤꯁꯦ ꯑꯗꯣ ꯍꯟꯗꯛ ꯆꯍꯤꯁꯦ ꯐꯪꯒꯦꯅ ꯍꯔꯥꯎꯖꯔꯒ ꯃꯥꯁꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯇꯉꯥꯏ ꯐꯗꯕꯗꯒꯤ ꯃꯥ ꯃꯥꯏꯅꯔ ꯑꯣꯇꯤ ꯑꯃ ꯇꯧꯗ ꯌꯥꯗꯅ ꯇꯧꯕꯗꯒꯤ ꯃꯥ ꯍꯥꯏꯗꯤ ꯁ꯭ꯇꯤꯆ ꯇꯧꯕꯅꯤꯅꯀꯣ ꯆꯣꯡꯕ ꯈꯣꯠꯄꯗ ꯏ ꯍꯧꯅꯤꯅ ꯆꯣꯡꯍꯟꯗ꯭ꯔꯦꯕꯀꯣ ꯕꯕꯥ ꯍꯣꯏꯅ ꯑꯗꯨꯏꯅꯦꯕꯀꯣ ꯃꯌꯥꯝ ꯃꯥꯅ ꯌꯥꯝ ꯆꯥꯛꯏꯁꯦꯀꯣ